A very good evening. Northeast window gi dialogue swimming tabiri punam ko han mamak te dong ki hoshiyale me tong bram na punam pu taram nok chebolo ina na ikok no na khurum jari. Kasi Northeast window na khanane ne na butong ta pok chari bang sigi topic center expected to extend precedence rule. Hariba topic asini ko yi lakadori ba August ki July gi tang kungama thoi dagi hauraga ko yi August ki tang kungama thoi phoba pangthok kadaba ko yi parliament ki monsoon session asida kogi Manipur gi president rule si koi laiba si extend tawrgani haibagi warol yauri haina thamdi masida haukiba February gi tang mapanda kogi ex chief minister nongthambam birena resign tawraba matung February gi tang taraga humdoida kogi mercenary failure koi constitutional mercenary fail oibana maram oiraga Manipur da kogi president rule si thamkibani president rule tham basina maram oiraga kogi Manipur gi assembly si animated suspend the lady adubu hauzik lairi ba kogi sigi hauzik prevailing situation asida mayamna koi expect taramba aduga BJP gi lairi ba kogi majority oriba singsina hairamba si monsoon session sigi yaudringa gi mangoina na popular government ama semba yana laire habagi expectation thazaba si miyam da yam chauna pirambane dumapu kogi tang kunma thoidagi hawgadoriba sumba kogi monsoon session asidadi pokat pagi bill sing sida akogi president rule si extend tawba yana laire habagi warol yauri laiba phibam asida president rule si extend tawragana laibaki phibam asi karam tawba duga haribe president rule si miyamgi miyamna kogi popular government ama lairambadagi waroshilama purakpa ngamdabana maram oirakanda kogi miyamgi apamba oina president rule si thamba pamki neutrality ama lakadra haidana adubu president rule si thamlaba matungda neutrality ama purakpa ngamdabana maram oirakanda kogi popular government ama sembiyu haidana demand tawki adumapu lairiba BJP gi paliba majority oina lairiba sigi maraktagi kogi leader ama claim tawba ngamdabana maram oirakanda koi ngasi fawba popular government ama semba ngamdana lakli August ki tang taraga hundoida kogi suspended animation thamlibasi tha taruk phaga doribani masi gi matung amuk lengak ama semba ngamdaba taragadi akoi amuk extend tawgadoribani adumakpu pokhat kadoriba monsoon session asida adumak akoi president rule si thamba yana leire habagi wafam leiri hariba pokachariba topic asida kogi tongan ba panelist ahumna tongan ba mot thambigani akoi ngasi gi panelist ahum sakaminga konan takchabu tanja dong tang myang phamda thamjage ahan bada kogi oja rakesh MEIHOUBAM director HRLN oja rakesh bu ahan mamaktada newtv da taram nokchari ani subada kogi oja NINGOMBA senior journalist oja busu taram nokchari ahum subada kogi oja Dr. ARAMBAM NONI associate professor DMU oja busu taram nokchari thagachari kogi panelist ahum na isa gi kogi yamna mamal yamlaba mamal matam khara khajiktang kaithok piduna akogi matam gi oiba sigumlaba topic pokachabase de isa gi oiba warol khara khajiktang thambigani haidana kogi north east window bu support to biboi dongta hanna akogi north east window gi mai kaitagi kogi panelist ahum puthagat papongdok chari ngasigi pokachariba topic akogi center expected to extend precedence rule hariba topic asiga mari lena ba yanan bawang se jo kogi oja HEMANTAKUMAR da lakchage oja hemanta akoina ngahaki ngahaktangi mamangda koina phangba pawgi matung inasu kogi hariba president rule si parliament session de extend tawgani hariba si masi wafam si achumba nate haiba pawm su koi hojik ta phangi NDTV Times of India aduga Economic Times da hariba singsi monsoon session gi sida kogi president rule si sangdokani PRS legislative research da su PR extend agenda yaudi haiba wafam si jingnaningai oide haibu hairi masimangna akogi imphal da phongba tongan ba pauche sing da phongliba pauche sing si speculation da ngakta phongba oirabra natragana phongle iba ngarang ngasi dagi kogi tongan ba pauche sing da headlines karaga yauri basingji ojamasi president rule si extend tawni tawroi habagi matang si ojamasi kadai bo yongna chummi natraga lali habse ojage be point of view dang thamyoja kogi wakal mangaba thajaba mangaba haitare ko kangbu kharagi propaganda ni na ai lowi
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ PR ꯁꯥꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤꯅ ꯑꯩꯈꯣꯏ ꯂꯧꯏ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯟꯃꯤꯟꯅꯒꯗꯕꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯅ ꯍꯥꯏꯕ ꯂꯩꯈ꯭ꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯑꯗꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐꯤꯕꯝꯁꯦ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏꯅ ꯁꯤ ꯍꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯅꯠꯇ꯭ꯔꯥ ꯁꯤꯝ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯌꯦꯡꯉꯁꯤꯀꯣ ꯉꯁꯥꯏ ꯌꯦꯡꯉꯁꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯖꯦꯟꯠ ꯔꯨꯜ ꯊꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯗ ꯊꯝꯕꯅꯤ ꯆꯨꯝꯃꯤꯀꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 19ꯗ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯣꯒꯁꯀꯤ ꯇꯥꯡ 16ꯗ ꯊꯥ 6 ꯃꯄꯨꯡ ꯐꯥꯏ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯤꯅꯤꯀꯣ ꯊꯥ 6 ꯃꯄꯨꯡ ꯐꯥ ꯀꯥꯟꯁꯤꯗ 시복이 만웅다 가면 아마 탐게 하이따르가디 가면 아마 셈바시 호직시 25 days kumpada ngaishabene khali gamen ama thamge ha이따르가디 popular gamen ama thamge ha이따르가디 si mang thamge ha이따르가디 numit kun manga ni je manungda popular gamen ama thamba tabani ko madu ngamoido oragadi pyar se extend to buna tana pambai amta leiti sima yam nakai seng ko numit kun manga ni da manipur da kanana gamen semang amdori ko da hande seba ko mayamna hanagi similation thomon birensi khoi kano similation ko paya na mayamna dum haina ba khar su yawi ko adu mabu nungsijaba pamjaba kabu kharana haibani na dum loksi ko madu oibi yaro de amani sima khoi yenglas ko then swaida leiriba mayam ama then speaker su then ate mayam su loina ma khoina sida khangi khoi similation ko paya mayam gi maming mayam su lei ko adu khoina emulation na pami haina yadi miyam na pami haina yade center gi leadership na adu lep maikai tu lakane ba ko adu khanakani si loi khangna yaktani adu ngasi ba kanapta na claim to ngamde gamen ama semge na claim to ngamde kani gi claim to ngamde no habdi mui gi da legada ba power mui legada ba leader khanba gi pot se mui ma kutta leite mingon sina thokra mingon da pitokra hab natro adu gadi si pot si lei aduna hojaki tanpham sida manipur da president rule lokhoga anauba gamen ama shem nana bagi proposal se hojik leiroi sima khoi khangi then adagidi ngarangi khoi mayam ngasi ju khabar pausi singda phonglei ngarang ju dum phonglei ba pausi dekan herald da phongbada lalani haije kana haidunu sini mai pausi atai de yauti NITV de yauti hindu de yauti ada da yauti haraga hekta pausi lani kama haidunu sini akhoi di ngasagi dekan herald na phongri mang da pausi dum tai simple tai ba ko aduga den ngasagi moi ga khoi kaim choina ba lekti ko na moi pok thor pani khoi han mangjong na adum PIB dagi khoi lei ba mar mapang mayam singna sumaina adum hairak pa adum yaure ba ko sile aduna yengtoi si kaino gamen ama leiba si gamai karma matam da leini je sorry ai khoina sum naina ba ma chang manipur se hojik karma film da leige ko karba film da leibage haisi mayam na khabire law and order film si hana yamna pharamde hojik film phagale mayam lu yabi ko film phagale then nongwi kamna ba khona ba matokba ayamba taghidre nata then adagi nongwi mayam si khoi minam khoi misam mayam da leramba nongwi singji takatana phare to ayamba tapaki lamdadi ai 90% gumba se ai di phagala manena lawi ko sabun phaba so omlak sure sabun nata ba machet phaba nongwi yani phaba phaba so phana yame ko phare singje smile lere aragidi singi lamda sabun phaba ama yaure ado moi lamda sabun phaba si mari rakum ma thau tane na khali swai tok na khara lei ado sisu india ka mena masi yang kanna police torga then paramilitary force torga india gi intelligence mayam torga masi kulai sing si phagana na ba yam na kanna khonari ko akoina manipur da ing tappa phim ama lehenge haiba taragadi ahan bada misam miyam da leiriba nongoi singje masi tengdana lakhotpa magi tangai phadaba leiba ko tapak lam da lokhate tapak lam da lakhola barina tapak lam da hana leramba magi power mayam singdo maya hana ba sunaning bogi wakal torma mayam do ing tamna ing na handa nagre ko jigare ko then singda hale ko noi kapani en torpa then labi sapa yaroga thingai singje moi da power lady kan noi lei have ni moi da ko asi noi sing ji lokho ka da di ka dore akoi labi phawna ba yar kane na khoi khale aduna pressure se sing da khar to wam sang sima khoi khamina si then atopa ma amu yak si hojik si da manipur da
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯔꯦ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯃꯛꯇꯕ ꯗꯦꯟ ꯑꯗꯒꯤꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯉꯝꯃꯛꯇꯕꯁꯤ ꯆꯍꯤ ꯀꯌꯥ ꯐꯥꯔꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯆꯍꯤ 2 ꯃꯈꯥꯏ ꯐꯥꯖꯜꯂꯛꯑꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯇꯨꯅ ꯂꯩꯒꯦ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯑꯩ ꯍꯣꯠꯅꯩꯌꯦꯅ ꯂꯧꯏ ꯍꯣꯠꯅꯩ ꯑꯗꯣ ꯃꯍꯩ ꯆꯥꯗꯦ ꯃꯍꯩ ꯆꯥꯗꯕꯅꯤꯅ ꯍꯣꯠꯅꯕꯗꯨ ꯎꯗꯦ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯅꯤ ꯂꯩꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯅ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔꯒꯤ ꯂꯝꯕꯤꯁꯦ ꯃꯁꯤ ꯍꯦꯛ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯪꯉꯤꯕ ꯃꯌꯥꯝꯗꯣ ꯃꯪꯕꯤꯔꯨꯅꯨ ꯀꯣ ꯑꯁꯤ ꯍꯥꯡꯉ ꯃꯇꯨꯡꯗ ꯀꯅꯥꯝꯇꯅ ꯌꯦꯟꯅꯕ ꯌꯥꯎꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯣ ꯑꯗꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯑ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯤꯟꯅꯕ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏ ꯀꯣ ꯑꯗꯨ ꯂꯥꯛꯅꯅꯕ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯊꯝꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯄꯤꯌꯥꯔꯁꯦ extend taupa natana hoi kantorga no thokpa hana wena kasu sinaro ebo jitiko thamura banina sini adna luridi present rule se extend tawni haba sta congress na kari har khadono sekte hoi yebe siko congress ka then atopa ma ga saminari ba political party mayam sina yaroi dissolve tawgadabani hairaba ada kari gumbada ngaki hujik si NDA si mapangan yam kan boining unko prime minister Narendra Modi gi magi lengak se tu ko gi thrak gyan ba adu gumba gamen amani kamai tu ne kanda ngasagi Bihar gi election si yeng ko ya maru pot amani ko se aduna Nitish Kumar gi lady ba MP se magi masing se masina kari gumba pharak pura ba ko adagi den wanuri ba mari manga du di atopate dum khongrani adu kanda dum tu de ngai le ba pot amane ba ko aduna mapangan yam kanda ba pot amani moina parliament su pangtok to pu yaro ko parliament sida akhoi ruling haitare NDA na masing phangmoidaba oitargadi PR gi matang da yenarakpada dissolve togdabni haina pulagadi maduda akhoi soin dissolve togge haraga vote longna dabi vote tokpa yai ko sisu lei aduna si yengka da khoina hujiki lei ba khogi tai thoi suba Manipur Legislative Assembly gi magi mapun sije khangtap ta loigadra natagana popular government ama thamakhidra haisi sibuk to wang ama oina lei ne ba ko aduna yengsi hujikti cabinet ki ma phamakini aduga assembly ki kana parliament ki phamsi tang kuma thoidagi phamba hogani haibani kuma thoidi phamba hogdosina akhoi gi kanu gi august ki tang kuma thoida loini na haibani haisingsi masi posi lei aduna leibani na sigi manungsida akhoi gi dissolve tawba ama natagana PR extension tawba ama si ani sinatana upai lei tiena lowe ko arda numit kunga mari manga ni sida kunni sida nangor do gum seda ga menga semen gani gai ru diba ai ngodadi sama thajaba lei tiena ai ahan round sai thamjagi okay thamliba zagi wafam sing sinadi akhoi president rule se extend tawba sidi chama sidi chumma wafam ne ba ko okay thank you very much ai makha chathaja boina ozano ni de laksege zano ni khoi president rule si august ki tang tara ga hundoi da akhoi assembly si suspended animation de leje tha taruk si pura su wadori bane adubu dung tawde taragadi akhoi dissolve tawra kanda khoi election namu tawdoni aduma pu hojikta akhoi president rule ama akhoi Manipur da thambagi magi chapchaba India government ki road map sima karino habasima yam mathau tai karino habasima aduga president rule si thambagi target India government ki target sima aduga president rule si thamlaba matung tha taruk sugadorabasida president rule si thamgra matung da kari achievement laigragi habasimasu ozano ni yengba yam tangai phade yam mathau tai sigi matang sida oza noni ge moti kari kamani yengbe oza angtang tamni akhona ngasi khanagadoriba si ayamana agoigi speculation haitare aduga hana laigiba phibam amsung hauji oiriba phibam ani si changtam naraga aikon oirakpa yaba wafam singdu haibani haina aikoi lohom thoi aduga president rule sangdo kadra sangdo edra haina khona haigdoriba si yamna akaknaba wafam amadi oibam thokte karigino habadi politics that everything is possible haibasu haine aduga aina maroina sida thamjanibase aikoi gi Deccan Herald gi pauche da maroina president rule gi sangdoknabagi adugumba bill ama puthokani haibagi wafam simadi aikoina khara thengnai adubo atai pauche singdadi masi wafam si ka hena hainabadi aikoi uti adubo aikoi mamang da su panbikri dumaina laiba lemhoriba matam asida lainga asi lehenba popular government se halakpa haibase araibasi orakte karigina matam si tensilakpa aduga su amuk state asida laiba
MLA सिंगसी अखोगी खाइबुंग ताहालग लेब MLA सिंगसी BJP के MLA सिंगसी पुनसिनबगे पार्टी न सु थोदोप इनिशिएटिव लखलक्तबा पुनमक सिंग असिना अखोई गवर्नमेंट अमा फॉर्म तौब मतमदा लेगेदबा तंगदु लेताबा अदुगुंबा होमवर्क अदु तौदबना हाइरिबा गवर्नमेंट असि फॉर्म तौरबसु मणिपुर दा लाकदबा पुनसिरोल दा हेना पॉजिटिव इंपैक्ट अमा पीबा ngमोइदरा हाइबगी चपचाप चिंगनबसे अखोइदा फावले मरमदना लाइबो फम दिंग साइ हंगबिरिबा अखोइ हौरपदु हाइबिगिबा आर्टिकल 356 की मखादा थमिबा प्रेसिडेंट्स की रूल असी हौजिति सस्पेंडेड एनिमेशन कौई अदबो था तरु फारब मतुंगददी अखोइगी स्टेट की लेजिस्लेचर जी सस्पेंड तौर थम्बत नतना स्टेट की गवर्नमेंट से सस्पेंड तौर खदोइनि हाइजरिबा आइबदि मियाम गे लेंगाक्सि लेररोय हाइबा मलाकनी अदुना अखोइ मथंग लाकदब डेवलपमेंट से करिनो हारकान इलेक्शन लोमदा मायोन सिलकनी अखोइना हाना हौरपद प्रेसिडेंट रूल हाना हौरपद अखोइ पॉलिटिकल साइंस दा सातोइना लेजब अखोइना महिरोइसिना अखोइना खनबसे अखोइगी प्रेसिडेंट रूल थम्बा हाइबसे हानबदा सेंटर अमसुं स्टेट अनिगी लेबा मरी असिदा यामना चावना चैथेंग पी प्रेसिडेंट रूल थम्बा खुदिंगमक्ता गवर्नर की याम चावबा दायित्व लई अमसुं मसी हंजलकपदसु गवर्नर की दायित्व यामना चावना लई अइना सुम येंगजबा मतमदा गवर्नर की ऑफिस असिना ngasi पावदा मणिपुर दा पॉपुलर गवर्नमेंट असी हलकपगी मतंग दा थोदोक वफम थमदबा अमसुं मणिपुर की लॉ एंड ऑर्डर की मतंग दा थोदोकपा ककनो वफम थमदबा असिना मणिपुर दा मयाम लेंगाक हलकपदा चौबा बॉटलनेक अमा लेबगी ममी ताई अहुम अनिशुब वफम ना अइकोइना हुजिक कैलकुलेशन तौदोजी प्रेसिडेंट रूल से थम्बा मतमसिदा लाकदब 2027 की इलेक्शन असिदा प्रेसिडेंट रूल असिना BJP दा कानहनगद्रा नत्रना BJP नतबा लाइंगाक्सिंदा कानहनगद्रा हाइबो वफम जि थोलै हाइबा तारे अखोइना प्रेसिडेंट रूल अहम थमकपदे अखोइना चिंगनबा से प्रेसिडेंट रूल जी यामना सांगना थमगदी BJP होजिक लेरिबा गवर्नमेंट असिगी मायोक्ता वखलोन लाकनी एंटी इनकम्बेंसी फैक्टर लाकपा याई हाइबा सिना मरम ओरगा मियांग गे लेंगाक्सि थुना हलकनी हाइबगी थाजबा अमा अखोइना हौरकपदा लेरमी अदु मतमसिना सुम सांगजलकपा अदुगो राइट टू फ्री मूवमेंट पीबा ngamdaba अदरेगी कम्युनिटी सिंगसिगी रीसेटलमेंट रिहैबिलिटेशन की प्रोसेस से फजना पाइखटपा ngamdaba मयामसि येंगकपा सिददी पॉपुलर गवर्नमेंट नम लाकनबगी लंबी सिति यादखिदरे हाइना अखोइना लौजै मरम अदुना अखोइ सोमना थंबिरिबा अमसुं लॉजिक सिंगसि पुनमक्सि येंगलुरगा अइहांगना खनबददी दिल्ली की सरकार अमसुं BJP की ओइनसु मणिपुर से थोइदौना अचौबा स्टेट सु ओइदबनिना मखोइगी इलेक्टोरल अखोइगी इंपैक्ट अदुदा थोइदौना यामना चावना साफु पिबा ngमोइ हाइबगी वखलोन अमा लेरमगद्रा हाइबगी चिंगनबसि फावली मरम अदुना मणिपुर प्रेसिडेंट रूल थमगेरा मणिपुर मियाम लेंगाक थमगेरा मयाइ लेबाकी ओइनदी थोइदौना मसि अरुबा वफम ओइना खनदबा माली हाइबसि अइना फील तौइ मरमदी प्रेसिडेंट रूल थमगा 2027 दा BJP कारोय नत्र कानी हाइबे वफम जी सेंट्रल गवर्नमेंट की लीडरशिप ना मना दा हप्तब्रा हाइबगी अकोई लॉजिकल रीडिंग अमा फंगी मदु ओरगदी मणिपुर की पॉपुलर मैंडेट असे मणिपुर दे कारिबा MLA की MP की मसिंग मरुएना MP की मसिंग असे यामदबना अकोई के एजेंडा से इंडिया की पार्लियामेंट थोइदोन सिग्निफिकेंट ओइदी हाइबसगी ममी अमा ताहली मरम अदुना दिल्ली लेंगाकना ngasimak मणिपुर प्रेसिडेंट रूल सांगदोकेरा सांगदोएगेरा 2027 दा मसिकी इंपैक्ट से नेगेटिव ओइगेरा पॉजिटिव ओइगेरा मसि थोइदोकना लुना लौदे हाइबसिमदि अखोइना फावी मरम अदुना हौजिक करी ओइबि याई हाइना अखोइना भावना सागतसी हारगदी प्रेसिडेंट रूल असे सांगधरकपा अमसुं पॉपुलर गवर्नमेंट से थमक्तबदा थोदोना ngakningai oidre haibasini maramdi aina sai haizakhiba अखोइना सोमनजु हंगबिरिबा लॉ एंड ऑर्डर द सिग्निफिकेंटली इंप्रूवमेंट लाक्रा हारगदी ऑफ कोर्स वायलेंस द एब्सेंस अमवी हाइदी रिडक्शन इन द वायलेंस हाइबसे अखोइगी पॉलिटिकल साइंस दी मसिगी मतंग दा याम कन्न वर्क तोबा योहान ग्याल्टुंग आइना अखोइगी वखलोन फिलोसोफर अम लई पॉलिटिकल साइंटिस्ट अम लई मान हाइरिजे अखोइ खनब मतम अमदा मतम खर खनदना लैरे हाइबसिना अखोइ conflict adu loire haina lobi yade maramdi tum liba conflict amagumba maduna maram oraga hari ba santi adu di negative santi ni haibadi madu kiningai ba makhalgi santi ni haibasina aduna anytime conflict asi tholak pa yai haibagi wafam leibana housing leiriba situation asi law and order ki fibam ponamaksi yengluraga di manipur sing asi su extraordinary oiba situation amada lei extraordinary legal situation amada lei constitutional situation number the lay adwaina kan su hygienic city ai khoi manipur gumba apik pa state ni haina lobiraba
mihut su yamna likna Delhi da thaba asigumba state asigi marai baga se aikoi center state ani sigi marak si naina ba matamda aikoi gi weight si ayu arum ayang si yamna yangba asina maram warga aikoi gi tangdu leita ba punchol halakpada thengna bagi macha amu oina laibra haibi wakhala du fawi maram aduna Manipur da haujik president's rule sangdokpa haibasida masida aina khwaidagi aikhoigi constitution gi terms da aikhoina naina si hairagadi masi state amagi magi popular mandate ki maning makha tamba si yamna sangna matli haibagi mami tai maramdi law and order si yamna thuna hanjinnabagi akaknaba program ama road map ama aikhoina hekta uba phangaktaba aduga rehabilitation amasung resettlement punamak singse reintegration ga haibo port singse aikhoina ngasi su aikhoigi stage khaba pauche de yauriba aikhoigi sajiwa jel asomda leiba relief camp degi poyom paidana mayumda hanjaragi ana tholai the question now is what is the responsibility of the state towards rehabilitation and fulfilling the desire of these displaced persons. Country amadugi manungda democracy chatpaleba adugi manungda masagi citizen nasibu chahi ani hena displaced aroga thamba haibase constitution ki mandate ado violate tawdi haina khoi lawrodra haibo hangsilai adana aina ngasai haijaba Manipur si extra legal oiba extra constitutional oiba process identity amad hing pasi laibak thibani maram aduna fundamental rights na chingba adu icham cham legal rights na chingba singa se ai khoi na nomoi punsirol da phanghandaba amasung fundamental rights sing si violate tawbi suspension tawra thamiba khoi ge government asitana tana miyam tugi hak tasu yamna chawna mangzaba kaya lakpa se amuksu president's rule lakpa taragadi president rule haibji kari kawi haragadi aikuna central rule kawe haibadi state adugi mawaji kya chalui dori bani haiba aindasu Delhi dagi semga dori bani law and order su Delhi na pai ki dori bani maramadana hanak mungna basida chenari ba kanglup singna khangjan gedabadi karino haibumda miyam ge laingak se lehendaba haiba se taseina lamdam dugi mangzaba natana tonglam chatta kaishu oidi haina thamji. Okay. Thank you very much. Wazaya Marik Chumbawarol Thambiri. Aim Kata Taza Boina, Ayoza Rakes, Mehogum the Lakchage. Ozara Kesa Quigi August Kitang Taraba Hunduishida, Quigi suspended animation, Z Tataru Pra, Hagadwini, Adozi extension, Gi, what is the extension, extent over what is the speculation, Dani, Java Makti country, Qui Masigi session, Jehorakanda Kangani. Adumapu, Hauzik, Akui Yam Atian Mamatamni, ladies, Ozana, Akoya Hemantan Supan Bigre, only 25 days, Mutang Lay, Sida Kogi, Constitution gi provision the Yangakanda, Masai Koi Mamang the Su, Haiba, Atian Bamatam the Su, Akogi, leader Mabu, claim Toba, Kogi, Article 163 Matung inna, leader Ma claim Tobanga Magadi, Article 164 Sida, Adum, Akogi popular government, Amasiam Bayapagi, Quick and Silay, say. Haiba atenba matam sida su haiba ngasagi BJP gi manungda khogi descendant laite have an han spokesperson adi haina haibirami moi manungda yana dab amta laite lo yana re have warol di lerame yana dab duna bunga si pho khoi leader ma claim to bangam dabane dubu haiba within short period sida ngasagi constitution period provision si gi matung inna shemba yabagi possibility di oza Leiram Gadra Haina di Kali, Adumapu, Lady Bakogi Manipurgi, Lady BJP, Manung, that's a yet never a Koi Yanavaya, the Valley has a Miana Kandra lady. Simatang was I give Motico. To me, Kogi, I give me a Yangabudi, Kumani, the Ishman Shida, Sarkarama, Shembaya, Yadabra, Ayai, Hadakumi, Adubu, among that was a Montana, the Ampazana Tambiki Bamlay, a Kogi, part the Mapu, Lambiche, Mashida, Nikizana. Mayam set by Yadi Bodies, I was Hagar Laoi, have say. Masi, I endorsed of Jenny, Madame di Hojit Lady Ba Pibam Sida, Nasaigi, Kanglu Paniki, Marata, Unkadabasi, how you shoe, Numay Kamna Lepi Habigiwani, Aduga, what is Hanadana Kona, Yare, Santi Ware, Haina Adu di Labanati, Adu Lake the Vanina, a quay labor Pim Sida, Mogi, Parasarkana su. Personal rule imposed on the Masi Iran si Loshanaba Adugi state Yidugi Manunda, Partamone, Masijo, personal rules alive by Visisu. Asilae, Adu Labasu, Akoi Miamgi expectation to di Laiba, President Rulsi Makada, President Governor da,
madu assign tawna governor na sason tawriba sida asi miyamna asa tawba adugumba kano ni afaba maikayam da porakpado expectation du yobudi nate yes to some extent ma thabak tawdabudi nate adum oinamak miyamna pamiba thuna shanti poraktana anuba tandu leita ba porakpa habidudi huju pabor su oide leiba gamre rules na aduna asung mafiam sida anuba sarkar ma sem habidudi leiba parameter mayam si yenguraga madudi ai oiroi haina khali aduna oidrabanina leiba saliba parliament session monsoon session sida akoi kanam union government na madu parliament da wari resolution ma puthokna masi another 6 month sangdokpagi wafam puthokpa natana di atay option leiroi hana khali aidi maram di tumine leibidi ya wana tabrina aduga akhoi constitution asu masi asum matat taruk sangdokpa sina maximum sahi ohum phawba person rule se adum jari bayai aduga sahi ohum hek hendok khrabadi constitution amend toroga makha tanasu amuk sangdokpa su yai hoju jiki wena di thataruk sangdokpa sai ihum phawba mase adubak adum o yawni haibnate adubu masigi ain ba wafum singdu aina thamjabagi wani aduga tasengna harabada hojik leiba keno se person rule sangdokpasi leiba monsoon session sida formal decision ama adi parliament da lobugi wani aduga masi tawdiya da ba manga tarba wafam di amani masi suna tawdabani aduga masi makse ko janu ni thambi ki ba masi asumaina procedural sangdokpa sangdokpa base akoi gi ganantanta democracy chatpase democracy bu given events id tawhut chalandana thamba asi ni aduna mase akoi in the long run akoi gi praja miyam gi mangjaba ngakna oigini habje thamjage. Okay, thank you very much. Ai makha chatha boina oza hemanta dalak jage oza hemanta ngasi khogi tongan ba pauchi sing headlines ida khogi president rule se extend tarogani habda aduma miyam singda habdi popular government ama habdi chimba ngamgani ka habagi warol se khogi BJP gi laiba MLA sing se tongan ba khogi platform da dumak haibani habdi atin ba matam da yasanaragadi semakadra habagi thajaba su dumak laiba oza adumapu hai base extend tawba yana leire parliament ta putho ani hai base dagidi miyam se hena president zanoni na sudum hai biduni democracy chat palebam the president rules hangna leiba je masi khoi phangbam thokpa hak right wing mangbani na masi su masi mak su miyam na pam da adumapu hana popular government ama leiringai da amuk oiraptrabani na president rule amuk pam president rule thambe amuk akhoi hauji popular government amuk pam marak sida dum BJP ki marak ta makoi ki descendant oiriba moi marak ta dum chakri munade haibe wani munai habje miyam na yam phong na khang bawa pham amane boja masigi marak sida oja daina laksani bje hauji president rule se extend tawre hai targadi sigi responsibility se moi gi marak ta descendant oiriba moi na laudori bra natraga na CM pham thado haigebe singdu gi responsibility oidori bra haibji matang da oja gi mo che kari kamain thamini warisi yang mai aduga question so tum kaji ado pakumdi ai gi pakumdi ona tene ba pakumdi ai na to jidi ko hojik manipur da kari gino mokoi manipur da masing yamba miyam amana matam amada manipur da president rule thamu na laur tu kai president rule thamga da ni president rule thamji kari gino hai posi adum manipur gi miyam sina hai ra adum lai ko kari gino khoina mayam na president rule thamu hai do numi khudingi numai kap na ha na ba sunna numai pai ba singna koi kachel da miyam marakta labi lamjaw da then VIP gi area da loi mangni ko haje jingju tamju pakchat da sanarak ba ana leipak sida leikan da state sida leikan da ai khoi sibu kamai tok duino ne misam miyam ni ko khoi kamai tok duino ne tawri sibo asomdra noi kapsal ba swai da noi pai mayam sing marakta khoi sibu hinga dori bra khoi sibu india ma sa natra bra habsi khala kan da government to ama
any government ama sai hani government tu nataba government ama lagadi koi kitang ing tapa mapor kadra haise mayam ki wakalon ne sini ko yam maruna PR thambada mayam na welcome tawi tawdi saunadi se adune ko sai hani government tu na matam mayam pir law and order lakshan lon hani law and order lakshan bado lakshan bangamti natra ang lakshan bangam dragadi pambai ama thiu noi resort to ke to nadragada PR tham ke tham natra anu panggal lama anu mai yeng si ko anu mai yeng gadi ngomba yae na khalaga maruda PR thammo hairak pane yak mayam gi demand ji ni ko then ado government of Indiana Manipur the president rules so tham thi ko khangi mai ko kayam yang reung sida adum popular government ama leina hatna bada mi kaya hakki jiri banda kamai to ki yes sumi ko adum hade adum sonei natra adum thajana bamta lenati natra aduga masagi ing taba phem pornam ne ba haiba mayam sing do amatta mai yan bai chati last option oina miyam gi wakat si ai ta bane na lawi akon bada kaino hajal laga center su machine khar thire ko sagi PR thamba yana na bagi ne se khoi ujik na khayam seng khange khoi gi kana amta na claim tortre na hai natra masagi manipur gi semin so oiba nupa tu na tro kayar ko no ardeli da kayar ko ga adagi langminari na tro kangu omaga aduga resign ta holi na tro natra and government ama shaman ge hai tar ga di mara ta ma khuduk ru torga nang brisung bu oro ma torona pung khara da dum semba yam na tro then adu su kamai to ge bu ngasagi assembly ma phamdoini yeng nungalaga natra adu resign to holi na tro adu di manipur da PR thamge hai basi chap pire amagalun na thamgrabani ko yai ko simi yai adu rakati PR thambagda miyam da khoina blame to du sikai law and order sinu na ngak pangamde khoi ing tamna leba pami ar kamai to du no sidi yara roi have se PR thamba pami se mayam ki wakat ama lai ko adagi atuba mu lai hoji yeng si manipur da PR thame ing tapa phim di mayam haji ni hoji manipur da normalize to daga su ayam ba saruk ti khoi adum khakati magi PR lebi kana ba di khoi adum phangi sina phangi ko yai ko no khoi sat pa saruk sin da nuai ti habi wani ama to dia lo ba khara bena kai ha wani ador su akhoi da shiroi na ro do wi di khoi dum khali ko sikse na da shimu ti lei ba ko aduna shibu PR na pi ba khudul ne na khoi lo se ba shibu yai ado manipur da sum PR ji kai matam sangjinna matam sangna sum person rule tham tar gadi aigi democratic right ama moin matle masi tasang ba khoina masi khanga dabne kaino channel kame jo khanga dabne manam di aina khoina vote piraga akhoi gi ihutse akhoi ihutse kana na sile MLA sing na sing dabne akhoi ji representative ai je moina sili ne voter mayam sigi represent si moina tawri ne natra represent tawri ba mayam duna leipa ki oiba awa nungai mayam khanaga daba lo sem ga daba natra sakot thorangi mata ga nei na ga daba sel kai thok ga daba assembly da taw ga daba assembly se kaino miyam gi voice miyam gi kholao ne se asa kholao lem ne ba se adu gi do ga solo jang re solo jang ba di kaino ara ga di suspend tor thame assembly suspend ta ba se ne ba ko siwe tawre hadi miyam gi kholao do mat kre matro hojik malakanda matam sangjel la ga di mayam na harisi maduri sumde aina ai vote thadaraga popular government ama lingaga leipak miyam nungai gani akhoi nungai gani yaipa gani ing sangna pan gani da akhoi mai khallaga akhoi vote pi netro akhoi PR thamna noi vote pi bro sinatro akhoi MLA sing sauri adu ne ba ko netro aduna hojiki mayam na harisi aduna ti kushal abani na PR do noi thamalaru no ano ko government ama shemo haibane sini ko lai singja ado ngasagi government ama shebasi kanagi mathau no miyangi mathau ra MLA sing ni mathau ni MLA sing ni mathau do MLA sing sina ngamjada bai wane ko miyam khambiram gani MLA sing sina ngamjati government ama shema ngamde ngamda da congress ki tokro modi hundok piramo modi kaimta power le jedra bapot amane manga ka ka du no moina ko silere aduna hai mo masin dum hai ko kari hai ga kanda akoi ni phu mari se government ama shembada chap mod manana lei kamata manada bam da yaudi right sama sumi government ama shembada di MLA ni phu mari se loi yae popular government ama likhat padadi thambada di MLA mayam se loi yae but lusing ba kana no oidoi no haibadu di yarade leader claim to leader yarade ba ko
hekta hai na si nakai sing na hai se bako BJP ki MLA ha ma lauk to si kana lauk to ni khobla sing de ki kuki ki MLA tare na lauk kani ma na oi tar ga di yaroi hekta har kani yes sumi ko then ada ki di hoi ki kanu no oira si haro so na kangi da kangu mun MLA na to ma ko mun oira si haro ko kangu mun ha kani yaroi akhoi lady har kani bako sigi sing thek na bi singhai na bi akhoi ki maitai ki culture do adu MLA si da dum lei hojik su lei ko lei si akhoi ni yeng gadam ne adu war kati Manipur da hoi popular government ama thambang ngamdabagi maral kana miyam na hagi budu oidori bra miyam na hagi doi sai hagre natra then adagi di MLA singi maral oidori bra khoi khanje bako MLA singi maral kari gu oidu no sin khoi adina kari gu oidu sin aduna khwaidagi luri di amukso sinataba atopa wakhalo na maso naina biya bako Manipur se da central government na yaudana Manipur se da ing tapna leike hai taragadi sagi khanariba ani se hana yana bam sange khanariba ni se kanano miyam ga gi marakta yana ban leram ko habadi kuki ga maitai ga gi yana raba ko saktok tangin da khara bela lener ga su unna ba yana dana lusingba myam phamina dana kotna labi ga ji hangdok pa gi film laba lagadi akoi na gamen ama popular gamen ama ling ba kai ba lekte yai ko aduna ti kadore PRC sum makha ta na extend to bagi maral kanano adudi akoi miyam sum maral yogdra akoi yana si ati natra una ba hara de towi mai chang ba yaroi hai natro kukina natro si natro adur gadi akoi gi su aso ba thodang ama aso ba maral ama iral ama akoi je lei si ya kadam ne ko Manipur da percent rule sandok pi maral miyam suni ko then aduga miyam da aktar insela sira no yati kaina kada ngasagi miyam na popular government ama shemba se moi mathau kaim nate government mathau shemba de kana no hayo gadi MLA sing dugi thodang ni MLA sing du kari honarige ai kada ngasai ha juni mamai som pak na thora ni thora kada akoi ni phuga mari mak loi ya nei government na popular government ama shemba se loi yai hai aduga den lusing bagi matang da dia nati adudi pandi ba moi na ko natra khoi gi bim gi wari ma le dai ne akoi gi bim gi da aso thama si re ndo natra aso thama si re araga sagi kanona si do samuni haga da baduda si akoi gi amadro mo ngongel kisana mo ngongel do adu tahande do juda adu sa mane bako akoi moi kun moi ni phu mari si sa manana bot manana gamen ama semba popular gamen ama hadan badi yare loi pamnare loi yanare sida sama yanare akoi ju yai then lusing badi chu phu yadri melekai tadri se portion lei aduna moi gi thodang ni akoi di right to moi de pi khrabani natra miyam ji kamai tok dana indal laga lehen ga de ge haibo gi right thodang su moi gi ni natra then ing tapa phim ma porok pa gi thodang su moi gi ni aduga moi na thodang tok dar ga akoi maselam inar ga akoi maselam ngana le gadro ndo hoji su ngai central government na magi tokom mathau se kitang tapi Turum targadi tator ki man daga menama shemba yaram bani ko ana hojik sungai de ngai nungui phagat pagi kano se culture se kitang magi kano se kitang wali tempo se kitang wali tapaki di loire we lo yare ko singi dia wali ko mapang kalli ba adu labi hangu ya di ne ko adu khwai de maru ba sing de yai ga da bu di kai da no har ka da ngai suspension of operation tonari ba sui ka da sing do man yai ga da ne ko moi de yai de ka da irang tar ka ne moi na demand tor ga suna kan da demand le kan kamai tong ni si yong bio tang trai pa de na tra naga me am na bu ban to ni je Manipur si tang du le ta da phim ma laktro mi gi lam du phawr ga sa le moi na adu ga moi na kukilin sem na ga la ga di akoi chu ya de naga si ya ni ne ko adu na akoi na si yeng kan da ujiki Manipur da popular government ama thamba ngam da bagi matang se masi MLA sing di maral ni ko center da ta dum si nata then law and order film se akoi na hana film da hadan mara kan tang thachage hek makoi na haibe si akoi loin punjale adubu leader di higher authority som ID India lengak na khalak kadabani makoi na khalak kadabani haibe statement ji am toina haibo ja sigi matang sina hauji ojana su mu makoi da taina bam thokte responsibility si MLA si lei ba mayam sigi ne hairi ba MLA sing sina di chap chaba leader ma claim tawadi India government na taw kadabani haiba statement je toina haiba oja si ju adumak si na su dum confusion je dum mayam da leiba sing matang je oja gi mo akoi confusion si leibam thokte center na khalak kadabal sing bado
MLA मैम सिना लोइने याबा मा खंदोइनी याबा मा लौने बको नतना फरे एनीवे कुकी मा सिबिसो हेलसी यागदा yes यादा हायुने मसाइ हारिबा मयाम दो समाइना कंफ्यूजन थोकना वा ngang बे MLA तु तम दांगुने फरे ने इराक सी नियम नबा पॉलन हॉकिप तो मणिपुर सिमिसो हेन बा सेंटर ना खल्ले ना हापे ना हाइरसी ने नोइ बीजेपी MLA यागदा आमदा यिंगसे यागदा yes यारोय बको यारो दबा वा ngang नो कादा बा ngang नो बा आर सोपति मसागी मीना सुयाबा लाइन सुयाबा लुसिंबा मथम को लुसिंबदो अखोइना खनबदी फजति नदरा नोगी हानदो लेबनिना अदुम खनबियु कसु काइदि हाबे याय को होय खंगी कना कना लुसिंबो ओइना तानरी गे तो होय खंगी नदरा अदो ओरप याबा मिसो फम मतिक चाबा मिसो यावदबति नति अदुम यावे होय मरकसिदा को स्पीकर ओहेन बे याय नद्रा देन अदगिदि अखोई थोंगाम बिसोरजि ओहेन बे याय नद्रा अदगिदि देन हाइरोकी राधेश्याम ओइबे याय अदगिदि टीएस बसंत ओइबे याय नद्रा आइदि सिगी कनो बुकदा थांगैबनगी जोकेशन बो ओइबे याय खलिन नखोदि खदरि नेबको सि मयाम जिंगे अदो अखोइना याय याय हारगा सेंटर हापक तो सुलिते सुमिको अदुदी मोइना कर्म बेसिस ता खंदोइनो हाइतारगदी बेसिस अमा लेतारगदी अखोइना तुम नावाइदि आइना हाइजरिदुनिको अखोइ कनो से मियाम गा याम लाथोकनखरे एमएलए सिंगसिको मियाम गा खरा नक्सनब अदुगा देन अदगी मागी मोरल कैरेक्टर फजब को फजब सिनिको अदुगा सिंग अमसुंग तम अनिमना याबा लुसिंग मा मथौ ताय को सिंगगा तमगा आबदि कुकी न सुयाबा नगा न सुयाबा मैते न सुयाबा चीफ मिनिस्टर ओइरेना मैते खक्तगी सेमिसो ओइबदुं मारन बसे मसि पामदे हुजिति को हन्ना मसि अखोइ याम लुबा तामफम अमनि मणिपुर से सिगी इरांग जी लोइबा याय लोइदोनि को लोइकांदा अनदर इरांग अमा ngai लेनि को डिलिमिनेशन इरांग अमा लाकिदोनि को से अदुना अखोइगी मणिपुर से अमोना काइदनबा को अदुम अखोइ इंगना चिकना लेबि यानबगी लंबी से सी मतंग दा हदके मतंग सिदा पुरम ताछनरग पुथोगदबने बको सिदा पब्लिक का नुक्सिरना वाखनगदबनी लेंगाप वाखनगदबनी लो मेकर मैम सिगी पुंसन होनगदबनी अखोइना सिगी फिल्म सिदा अखोइना सेंटर दा आइदि इकाई पियार अखोइ कनोमा गवर्नमेंट अमा अखोइ लिंगलु गाइना हाइदोक्सि इकाई बको अदुगा मोइदसु सैनिंगी सेंटर सैनिंगी नुना सुयामना तापिबसि करिगिनो सिना मरम ओरगा सुम लाउथोगा देन अदगी डिमांड बु सुम तहोनबा को अहिंग डिमांड मोइना सुम थंबसे कानदबा पोट अमने बको मसि कुकी रे तालबा डिमांड से अहिंग डिमांड ओइना थंबोइदबा पोट अमने बको अदो अहिंग बोइना थंबकांदा मणिपुर गी मियाम द खोरांग खोसाउनान बा देन नगा बुसु साउन बा तोरकांदा तंगदु ले तादबा फिल्म म पोरक पसिदा खोइना सेंटर बु वारा वे सु खंगो बको लास्ट करिगुम्बा सेंटर ना पॉपुलर गवर्नमेंट अमा थंगे हाइबा तारबा पीके सिंह कदम दसु मा ट्रांसफर तौरो को ट्रांसफर तौरो को मरमदी only 25 days खक्त ngar bakanda warasu wana mai khanggerasunu adum satau lerba mi amani ma chief secretary oiro do mi amane ma je ko popular ga menam lakada ma ji MLA mi am haiba ta do mi amne ba ko aduna maru ina BJP kangudi sum khoi na Facebook to uwani ko yam harau hau na ma chakje yam harau wi ko ma chakib je aduna si torga lokhoga ama thajal isina takpadi Manipur da popular government ama matam khara thamgiroi haibane bako ahoina haisi tha taruk ama extend tawgi ayaba lawni haibane bako tha taruk pong ngai ni haibadi nati natra tha ama bhau leiba yai ani bhau sangdok pa yai ahum bhau sangdok pa yai madu de kedore central government hoda ba aduwa akoi gi MLA singi magi hoda jabagi makha pol kani miyam gi haibagi makha pol kani na ai swang to thamjake okay thank you very much oja yamarik chumbor thambire makha chatha jaboina oja noni de lakjage oja noni nakal marom da khoigi assembly se suspended animation da leirabani na khoigi oja hemantana su panbiba koi assembly phamdre people voice mayam khoigi khanagadaba grievances oiro development gi oiro amta khanadre adubu handa kisi khoigi taraga nipan suba lok sabha gi koi anirak suba session ni mamang da budget phamgre handa ki khoigi monsoon session sida khoigi wari ni khoi gi hojik laiba situation ji lairaga su khoi hing bale pa ya de cha bale pa ya de everything khoi gi development process su changsin da ya de masida handak ki pokhat ka dori ba khoi gi newspaper de khoi bill se nipan hai khoi na phangjaba da di 12 ne jo hai 16 pokhat le jo hai masi chap cha ba subject to correction ka ya pokha ka doi no ha di khang de masida PR extension gi yawe hai appropriation bill gi yawe hai GST gi amendment bill 2025 ki yawe hai masida khoi gi sumaina अखोगी
assembly se suspended animation da lai rabani na session na ma monsoon se parliament session da akhui gi manipur gi chu cha ba akhui gi phangpham tok ba hak right aduga mamang gi khoi national sports governance bill 2025 ki da su bill jam hantha ki bani handak pukhat kadori ba akhui gi parliament session monsoon session si da su akhui gi phangpham tok ba akhui si da di assembly do tok rabani masi gi matang si su jano ni khara khanabam thok pra na khale koi na only PR extend tawraga masida assembly se suspended animation da leibane sigi grievances ngasai uzana supan biriba si session sigi matang da khoi gi oiba budget ki oiro magi oiro mamangi da su pungpha gi da ozano ni gi mota si kari kamaina yan han bada khoi gi chief minister ama khanba ngamdi haiba si absolute majority da gi hena leiraba party amana haiba si yam unconvincing oi haitare aduna sima hanana thamni ani shubada akhoi gi hujik lai riba phibam si hoi som na sai horok pada haipi ki ba president rule karam kan da la ke ha de state level legal machinery me am je law enforcing machinery me am je fail or kan lai ado hujik si PR se koi tha tarum muk fazil le ado president rule sina hai riba fail or riba rule of law to kayamo na reinsure to rogi hybridity evidently akhoi na asai jo hainari ba khujukulai pha basi aduga khujukulai yauraga lambi shor da thok pasi chingi lamda yamna hojik so dum uba phangi haiba tare ada unauthorized roads sagalakpa hariba unauthorized activity illegal activities me amna kari thon ye hari kanglu masin umkhana ba kanglu masin umkhana ri ba thabak singsi tawgunu haiba je Delhi government ngasi bo haidi haiba tare adana Delhi government ki position is questionable oi haibi thamjeke maram adana atenba matam gi lakada matam da Manipur da santi porakani haiba se mamang da lai hiba train si yang kan da ai mami yamna sami haina fawi atopa mana hojek Manipur da santi porokpa matam sida tawada ba wafam sing kharadi lai khuda moina ai mamang gi rehabilitation taw matam sida displaced person dugi makoi gi rehabilitation jon ba ina pauchi sing senaza bada subject to correction 75,000 pini haiba mo yaugi ada mi amagi punsi nauna samgalapada mai magai kai gro mi amada 75,000 na rehabilitation resettlement to bai ji oi thok tabadi haibisini aina ma pham khara da so haije kibalai Manipur da akhoi gi tabiri ba mayam sina khoi naina na ba hona bada government tai khoi thambam thokpasi khoi suggestion thamjabase missing families amasung si ba yaukhraba families sing sigi makhoi yum da central government ki job ama pi haiba sigi akhoi gi demand ama koi thambam thoi maramdi masina akhoi gi economically yamna chaitheng phangraba punsirol aduda mateng khara oiba ngamgani center ki government ki job si kari gi mathau tai no de state city la regular state nina akhoi da madu ki extra pi ga da burden logom thokte haiba sini ani shubda akhoi gi makhoi sigi economy se revive to bo yana ba mai makai mai thakrab sing lanjenari sing sida achobo economic package ma yam transparent oina thopam sangi masigi wafam sing se la ba kan di masai gi ching da gi oro tam da gi oro displace asam la kane government is serious about them has masi zo ji pauche da ji Facebook da thadore sini miyoi kun gatare na turial de iro rega makhoi gi lebam yum da changure lona haibse masi kari gi no haide langtak na ba mayum da haning ba gi langtak na ba se lei masi makhoi gi hakni haiba tare adana sigum ba mayam sida ai khoina yamna pu akoi kok thada ba mathau tai aduga si phibam ji sum lerega normally normal si lakani haiba sidi justice delayed is justice denied and law da ma chana ba lei madu phibam si adamak tarakani punamak si gi enguraga ai khoina uzaba matam da di ngasai karam haina tawgada gi hadi akoi gi legal go ba justice su piga da bani aduga monetary achoba compensation achoba package ama semaga makoi punsi ji hingna ba gi lambi ama yat pa khaktana Manipur da hena phaba punsirol malakpa ngamgani khana ba chaina ba hajji dum thok tabdi na ti adu center asina neutral ba position ama lauraga haiba kanglup nai ba makhal gi legislation kanglup nai makhal gi demands ji oithok pa yana ba gi mangla nam da sum thamba targa di irang hengalak pa haibi masana du bukta bani maramadana aikoi notice India awang nokpo India sida sangkhra matam loilam British lak pa dagi amasung madu matung dagi kanglup ki nai ba kanglup ki maming da ain si amna semgre
हाइरिबा आइन सेमगिबदुगी मदुगी इम्पैक्ट मदुगी फल ओइना ngasi amuksu kangki ain semu haibe yohusi lakpani madana aikoi gombane izari ba aikoi gombane ngangjari si karigino hairagadi democracy iho ama democratic iho tausi akoi tangdu leitana leiminasi hairagadi kanglup naiba iho toriba sing sisu matam sika chunade thadokpam thoi amasung government of india na madu spirit adu su engage tobam thoi dialogue tawdibani haidana sum pagdau toba amadasu hoi hairaga sum delaying oi basinadi basically khunai asida leba miyam maruana awaba nanglo miyam sigidi yamna awaba situation amada lakibase masidi kannabagi damakta lainga is accountable to this and thamsi. Okay, thank you very much. Loisilak padai oja dalak jage oja nakalam rom da khoi gi oja noni na hujik su panbiba IDPs ki handak te su khoi rang hal pauche sing da khoi gi chief secretary yauna makhoi ji ahum lak thona December bokki mang da hanjan bagi wafam ju yauri ko adubu makoida grant toramba paisa si 75,000 da handarak bagi simju yauri adu handak pokhatori ba khogi pangthokatar ba monsoon session sida IDP singi phangpham thokpa chapchana abidi hoji karam banumita hari ba khoi conflict solution ga doino hai bagi chapcha ba khoi road map ama puthok pangamdri pi bangamdri ba popular government ama boksiem bangam manatri ba masida pangthokatori ba sida khogi assembly tawdre any budget suspension da leire ado jagi legal point da IDP singi pe case haigadra oja si kari kamaine yeng berja masi ngasi khabar dara kan ama thinai akoi gi right to information ek ki makha da IDP singda piba par sarkar na kaithor ba sandang sing kari sing adu mari ne na ba information sing hangmada mayek sing na pirektre haidena ama thinai adu masang sida ina thamjiring bada ngasai gi hauji tawrisi IDP singda makoi buri adi kanoda makeshift sing sadana thamiba kholiba mayam sida makoida bharat sarkar gi pireba paisa ada makoida piri bomong moto masi transparency ama leite baduna maram oidana ngasi kanosi tende bugi kanosi adum lakna bugi masak si oi aduna tasena harabada khoi right to information act sida hairisi ngasai gi khangning ba information du mari le na ba lotion du chalaga hangba dargas tharga logba adu khakte na tiba darkar leiba lotion sarkar leiba vibhag sing sina mana tawriba mayam se masi akhoi gi proactive disclosure masana dum phongdok jagada makhoi gi website ta loina mak thagat ga thangboda bani praja se khangning ba mi ne yengbu unaba se kudam wana harabada ngasi district administration gi makha dani leiba akhoi gi relief center sing se district administration sala re bani ada district administration gi website tu da masida email asuk lei tham da sukpi nongmuda asipi paisa asukpi adin tawre asip tv asipi re asui tawre habisi matam punamakta akhoi gi khangni mina khangba yana ba aduga IDP singna su moi gi entitlement sini asipi ge da wali cp gre ga si madu yengjaba yaduine ba adu masingdu masi adugi khudong chawadu laik ta hairaga su madu thabo no thok tabagi keno am lei masina maram oidana IDP sida khudong chada ba pen da ba mayam ama thorana bagi masak oi adagi amana hojik akhoi gi IDP sing anu singdu lairamba yum sing akhoi gi periphery ge lebe sing mayum da lebe adana kanoda relief sing anu sing da leire hojik aduga moi gi mayum singdu adu sifai singna jaga khrada adum leisanba thengnei adu madu leisalibadu hana leiba kanoda relief center leiba mi sinduga wari sanaraga ai nogi yum sida akhoi sifai leisange adu togera tugi nganaraga leiribra nati asigi matang su akhoi transparency ama leiba chumbra haina khali naha nongma ai phobokai khaida chalui phojai khaida ihan hana mai te gi yum mai chapudo robo meimni adu chalui adu chu sibai kano to bugi akhoi hekchang baga moi duda ising masing pai tino khotna tawduna adum leiram thene adu ai marutu dagi aya balorga tawdina ti heba adum lei adu aina lotion jar budai thamjani di akhoi gi tawriba thabak thorom khudi makse akhoi transparency ma maintain do budaka lei
asina maram transparency leite basina maram oidana koi pen da bagi khota bagi mayam se lagna maram oi aduga atopa amana ai lusinda bada thamjani bada ai khoi gi keno si hojik ai khoi leiba BJP gi MLA masing yam ba MLA sing se masi kai ai masi ki keno ma pochok ya ba ma ai thamjage moina si torga di haibu ni ko kadu gamba makhoi mayam marak sidagi lusingba masana masabu lusingba oijage haina khanba lusingba gi gul leiba leirabadi irang se akhoi leiba conflict se loishna bagi chap chaba road map ma haibadi magi road map to oidriba porama hana puthok bai si aru adi adumak chapjana oini habidi nati adubu convincing oiba adi tabada yengbada yes magi si oitokani haina khanba adu makhalgi road map ama yetana puthok abadi madu kaningba center da yes sini aina plan tawje si yango haina madu center da convince tawbadi sungchoi choidana center na anobalinga ama manipuda lakani habo jai thamjage. Okay, thank you very much. Yam nuai jing asigi pugachari ba koi ki topic asida tongan ba panelist ahumgi tongan ba warol thambiduna pugachari ba topic asimum phung phan bi bagi tamakta han asigi koi ki panelist ahumakpu newtv mic dagi han thagat pa phongdokchari loisilappada koi ki miyeng tabiro khai punamakta su koi ki president rule asi extend tawaya na laire haibasi koi ki speculation budi oiri adumakpu koi ki thambiri ba koi ki panelist singi warol gi matung inadi adumak koi sangdokpa yanadi koi adumak percentage yam wang na leire adumakpu koi gi leiriba BJP gi absolute majority leiraba masida koi gi leader ma claim tawba ngamdaba simakchu yamna laibak thibani adumakpu numit khara leiriba sida koi gi leader ma claim tawba ngamdaba haiba simakchu koi masi ngamgani habagi thajabadi yamna nemna lei adumakpu president rule si extend tawbigi mahutta koina absolute majority oidana leirabanina aikoi hariba Mr XYZ sisima haidana koi masi pukhat piragadi athuba matam sida koi constitution apiriba provision gi matung inadi dumak numit hayeng oigera hangchit oigera dumak akoi popular government ama lingba yabagi khudong chabase dumak leiri dumak pu leiriba phibam sidadi miyangwi thajabasi yamna nemna lei dumak oiragasu koigi lakadoriba tang kunga mathoidagi haugadoriba monsoon session asida puthorakadoriba koigi bill sing sida koigi president rule si yawi natraga yawde habagi warol su dumak thamnari dumakpu we have to wait and watch yengba tabani dupu most probably koigi 98-99% di president rule si extend tawba yana leire habagi thajabasi leire haimi yamna thamli masi goinadi khoi gi mieng tabiru khwai punam ki mapam dagi kaina na baya thang jari till then take care stay safe and good night. Welcome to Uttaranchal. Yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba. Welcome to Uttaranchal University, where dreams take flight and futures are shaped. Here, knowledge meets innovation and curiosity